Ama Mayamda Pijari ngasi aina laikai asida ahal laman Islamic punamakka phaminaba pamribagi maramdi laikai asida pokpa Y.Nanao gi punsi asi khalubada angakpa poi nilong horibi ong laikai da pokpa Manipur amadi India gi Mayamda piriba message asina hawalagiba angang singda isi isen sigi punsida ahongba purakpa ngamlagani khalubada harawna ngamphai laite asigumbe isagi punsibu kathok laga Mayamgi Yaifa khalliba Y.Nanao bu aigi maikaidagi amadi laikai sigi maikaidagi thagat hongdoksari loinana mahaki khongchat asida awa ana punamak mapu mahana kaithokpiraga panthongphang lakpa ngamba oisanu hojik mahak ngasi pung ani makhai taba matamda UP gi Gorapur jaukhre aduga Bihar yaugdaba kilometer jangkhai mugwali punamak asi mapu mahaki thawjandagi awa ana punamak kaibiraga panthongpham yauna lakpa ngamba oisanu aroibada aina haijaningba amana halasyo club asina lawriba thawbang asi thagatsabaga loina mapung phana ngamhanba oisanu aisu angamba mateng pangba ngamba oijage haijareba Muhammad Burhanuddin July gi tang kun manga digi Delhi India gate gi Manipur gi Kangla phoba khongna lakadoba jumkhai bum nanau ngasi gi thana numit tara mangani suge ma ki sigumba Mayamda piriba Paojen crimes against women drug national integration haiba Paojen ohumasi puraga saliba khungchat lasigi ngasi tara mangani chanbu numita Bihar sanction gre maram maduna
ngasi punbiriba punminariba ipai to lichilino kwai punamak nasu ma ki damakta dua taujari loinana lebiriba samaj te lebiriba jat bijat khaidana miam punamak nasu ma ki damak thongni biu amadi dua to biu aiduna miam da message pide to everyone how to July ni tang manga indisingani katara ni pan yum sakisa miki meeting matung punga mata tanda yum khairum nanao milong horibya on lekai thawal district manipur da leibana India Gate New Delhi dagi working relay ama Ziribam Assembly Constituency gi Honorable MLA Asabuddin Amasung Delhi Association of Manipuri Muslims Dams Delhi gi apunbati masina anthabi rakhi ahogun mitasda Haryana gi Faridabad khawbasaki asumasum lakhibana ngasi August ki tamipan yum sabisan miki numchilda Biharlan simbangam kre mahaki mission di crime against women crime against drugs say no to drugs yes to life Amasung national integration highway masini mahak imphali kala hobala kani Mahamri si sasagi haina kaya raghanna ekoi da haijiraki mamai da ekoi na mahapu physical test amasung medical test mapung phana pangthok saki loyana government of Manipur gi deputy secretary home na commissioner of police Delhi director general of police Uttar Pradesh Bihar West Bengal Assam amasung Nagaland da sero lamam thabiduna security oina sinna biraku busu ehal na mahut sinjaraga ikai khunazabro ina da thagatsari maram asina iramda masigi numsi jaraba pai punnamakna mapung phana sahjuk pinabiu amasung nanau khaibumbu thauna piu haijari loinana mahapu kanglagi phalda thunglabada su reception gi thorom da sarubya bina basu haijari ahya isamak Lehazuddin Ashish coordinator integrated development organization amasung apunba kami naribatin sinasi haribatin masigi member nakan adudagi na ngasi pauda Ngairiba nanao sei kunma thoi ni thoi tarakwa amana Lilong municipal council di ward number 3 dagi hariba nupa masasi masak tali basini masigi damakta miam dagi soda patna taubiba amadi dua nijari ekoi mafam masida pami jaga asisu ward number 3 gi elaka koi lenung hotel haiba adugi mamangda ekoi mi yangkai bu chama tauraga mifam masi panthok jabani loinana mahaki dua nijabaga loinana mahak huji miam gi dua dagi tattana adum cheli Bihar gi jaga lanthokuna Muzaffarnagar dagi ngasi ayuk ki pung taruk tare adwai dagi amuk chu hanna ma chathari masig damakta kangla phauba jaha pu tek te kaidana nupa nupi khaidana ichel iche jati bidati khaidana isoda patna taubiba loinana mahak pu tek te kaidana jorokba India gi oina Delhi Gate to Phal Chen by Basi, Chatpa Khourangna Chatpai Basi, Mahangna, India Goina Ahan Bani, Amna Manipur Goina Su, Ahan Bani. Highway figure Sida, Miam Punamana, Wato View, Loinana, Mahagasi, Kipandam D, Nupi Masa Singa, Old neighbor, Amdin Pinchas, ordinary Hato, Patoka, Adumba crime. Ani subana drug na Manipur sida latag India manungda Ngairiba nupi kaya macha mawa kainadna drug na sidna nadna paralyzed tawdna nadna kotran tawba asigi awaba asi ani pandam ani si maruena amana Manipur gi digiti habi Manipur sakam kaidna ba haiba pandam mahum sida haiba nupa macha sina Khourangna India Gate to Manipuri kangla phauba haiba potuni masi miam gini musalman khakte nati hindu khakte nati punamaki oina mangna wakhal sida change bani miam na uram basu jorong mani udriba punamaksu adum mahaku adum wagi gogi ya bagi matang su leigani loinana
दुआ नीरबसिगी तुंगदा प्रार्थना नीरबसिगी तुंगदा कनागुंबना अंगंबना मतेंग पिबिनिंग जाउरगसु आई महाकी अकाउंट नंबर अमा पीजरके अदुदा महाकी मपादा ममादा नतबदा महाकी अकाउंट नंबर दा मियामना ngamba मतेंग पिबिबसु मदुगी सवाब अमदी प्रार्थना तौजरी अकाउंट नंबर अदुदी 3675 467657 IFSC code number na CBI number 284611 amukana nisingdege account number simatangda 3675 467657 IFSC code number na CBI number 284611 sida Mayamna mating pangning basu sigidamakta aikoigi number asi thamjari loinana akoi punamangna manipuri saktam oidorba India gi oina ahanba first oidoba si mahangna ahanba record ni Mayam kita mungkin mating ni jadi. Assalamualaikum. Assalamualaikum. Ay Muhammad Laskar Singamayong. Ay reform dong leo kong mamay. Ay sama ko di Saudi Arabia tamam da ini. Ay kasi manas na Saudi Arabia Riyadh ta da ini. So ini kunna kaman da kullaga Y.Nanao Nanao ilong wang na kayo da iba Oknabagidamak lada dua tauri lati no ado ek ta kayo na lana soyangang kaya degi sinabiraga Muhammad saliba ado may patna madipan tupang yoga kampo biyo haina lada matang pudi magda dua tau dari koi Mayamna Nanao sapoto minasi tang pudi magda ngama matin pang minusna madi Y.Nanao koi Mayamna ang nageta decision madi Taramna minasi tang pudi magda Y.Nanaogidamak lada dua dominasi aina Nanaona au kiba dari pun mangadegi rasibo ba mitara ga mangani sumna lati ko puksado completed UP coverage to gre khata naw ji bihar lansin gre maka thamiba banda Muhammad di crime against women haibadi bi koi bisinga pot neiba rape tawba matungda bi singwa hatok biraga bi singi pusu manghaliba amadi drug abuse hairaga ikoina khamnariba bakang masasin koi satra naharon sinna paktak nana isaga tatnabi ama oina sizinarikliba tanarikliba mayam sigidamakta ikoi depiro haibagi palau maga loinana Amasung national integration hairaga ikoina khangnariba koina leibinariba Salman amadi Hindu Christian Sikh Buddhist pudimapoi koi amadani koi apun mani unity ni haibagi wakhanda loinana sijanana leiminasi haibagi wakhanda Nanaona padamahum masi puraga Delhi India Gate to Fan Kangla Phoba 2500 km Sangna Khourangna Lakpa Aibasi Yamnai Koigi Salman Singhi Manungdegi Sokthokchiningai ni Mayamna Y.Nanao matam pudi magta support tawbiyu nungsibiyu tanbiyu
हाइबसी हाइरगा matang asal jadi. Assalamualaikum, keep it up, Nanao, long live Nanao. Ingin Masahir Khan, Taifamna Lelong, Mayangkun Awasing, Ayuji Saudi Arabia, the hotel industry, they took the jury. Okay, but Tarikun Manga, the Gay Horaga, Y.Nanao, Lelong Awang the Gay, Hamasat Kiba, Reliadu, the 24 Manga, the Mahal Pandan, and Mahanamani. Delhi की इंडिया के तगी मणिपुर बांग्ला फॉर्म चक्की बफुंसे दो लाना महापो अबद वहिबिशरम महापुसंदी गोइशरम कोई मैं आपको नमक आके नमक के द्वार तो मिने से लादा तुम दरक पर देखने मोमेन मुसलमान की माई ओइनवा वसो तुम दरक पर देखने मैं आपको नमक को अल्लाह के नकी दी हिदायत लापी नवा ने महा की नमक के द्वार तो मिने से so wish you all the best Y.Nanao. So I will pray for you Allah. Wish you all the best for you. Hi, I am Muhammad Jafar Siddiqui. I am from Kushinagar, Uttar Pradesh. Currently, I am in Saudi Arabia. Awareness wise, Y.Nanao, crime against women, drug abuse, national integration. Long life Y.Nanao. आप उसको ठीक कर लीजिएगा। बोल दो जो रेप बारिश में थोड़ा बोल ना। हमको इनके बारे में यही कहना है कि इन बच्चियों को जिनके साथ ऐसा दुराचार हुआ है उनको समाज इज्जत दे, समाज अपने में समाहित करे। और दूसरी बात, समाज के अंदर एक ऐसी धारा बनी चाहिए जो संस्कार की तरफ मुड़े, बच्चों के अंदर संस्कार। बस यही कहना है, क्योंकि संस्कार अगर हमारे अंदर पश्चिमी कल्चर रहेगा तो रेप को पुलिस कम कर सकती है, प्रशासन कम कर सकता है, लेकिन रोक नहीं पाए। ठीक है, संस्कार ही इसको रोकेगा। किसी लड़की से रेप अगर ये कोई करता है उसको फांसी होनी चाहिए। ये बहुत निंदनीय है, घृणित ये काम है। ऐसे इंसानों को तो फांसी होना चाहिए। लड़की बहन बेटी ऐसी हमारी ऐसी आपकी है, ये मतलब सामाजिक मतलब वो है। ऐसे घृणित आदमी को तो फांसी होना चाहिए। Hi, I am Amasung from Mumbai. At present living in Saudi Arabia. I would like to congrats to my brother Y.Nanao. I saw your video walking rally from India Gate to Manipur. Really be proud of you. We would like to thanks from depth of my heart, from depth of my soul. And very good, keep it up, carry on. We are proud of you. And I would like to say to everyone, to every Muslim, please make unity and go against to drug abuse or go against to crime against to women. We should respect to everyone, especially women, to everyone. So, very good book. Clap for me. Thank you. Good evening, Muhammad sir. Islamic. Now, Mumbai. Some of the building Saudi Arabia. Tawli ni Taramna. Y.Nanao ho July tarik mga digi jacket to fun wa na ada Khourangna 45 days ko pa ng makamana na juga semua pemerintah yang sebelumnya ini karena aku pemerintah yang cukup tahu menasihkan tahu menasih ada bisa itu एक तरह ना आकाश है ना नदी का होगा मधु semua ada mereka telah terjadi kita koy Mayamna aku mengembang yang dominasi Amasung aku ina menjadi umatanda aku Taramna ina situ bisi aku Taramna dominasi sehingga harga maka kiranya sih
completed will be progressed over in this completed way. Y.Nanao Mayamna usually one the plus Paojen enough